Kaisampata laiba Nesogi advisor gi yum sakhangdabasing ngarang ahing thugairam lay pawasi ngasi nungthil phongkhiba Kanglaypaki mayra pause dagi lakhot 7 ne ngarang numidang nongyay matung pung 12 minute kunthra rom taba matamda masak khangdaba masing yamlaba khulai paiba khutpu ama laklaga Imphal gi Kaisampat Kaisam laikai da laiba community hall gi awang thangbada lairiba hauji North East Student Organization Nesogi advisor gi thaupuriba Sinam Prakash chahi nifuga nipan apokpa Dr. Kumar gi yumda changlaktuna Prakash masa thibagi thabak chathakhe matamadu da Prakash thabak ama chathoki badagi yumda laikhide adubu sakhangdaba khulai paibasing aduna mahaki yumgi polam kaya thugaiduna mangan tagalam lehaire pausi asina Sinam Prakash ki yumgi miyoisinga unaduna wari sanaba matamda sakhangdaba khulai paiba miyoising aduna Prakash puthoknaba taksilakhe maduda yumda laite haibadagi Matholahumgi yum masigi ahanba ground floor da lairiba office ki polam sing loina thugai khe masigi matungda yumgi mathaki second floor amade third floor da kakhatuna pochai kaya thugai duna mangan badanatana sana lupa khara su pukre haire masida natana yum masigi baragi ka da laiduna lairik tamlibi mahiroi khara gi ka da su changduna paisa khara su pukre haina imungi miyoising na phongdorokhe masigi matungda Prakash na tongba car thugairam khe aduga garage da khamduna thamba Vespa ama Kreta car ama mobile phone amasu pukre haire thogdok asigi matangda Imphal Police Station da report tawbadagi ngasi Imphal Police ki team ama laktuna imung manunggi thogliba akaya toising yengsin baga loinana thogdok adugi matangda imung manunggi miyoising unaduna wari sanakhre haire haujuk phawba kanana kari maramgi damakta Prakash thiba laklamlibano loinana imung manunggi pochai mang tagalam badanatana Vespa ama car ama puraga chathibano haibagi maram khangba ngamdri haire